Chief Minister Yumnam Khemsan Hauzik Senapati District Headquarter Gidamak Kangpokpi Power Gisatauki Sahi Uhungi Tungda Chief Minister Amana National Highway to Power Gisatpa Mahana Ahan Oiri Loinana Ayat Upon Amat the Yaudana Mai Pagna Chief Minister Khemsan Senapati the Hauzik Yaki Mamanga Tungre Bấm lắm bấm chứ cái gì đó xem chân chưa आज बार लम के आज कई दिखाไม่เขาเราเด็กเราหนักมีสูงได้ถึงจะขั้นเกี่ยวเจ้าก็ Licypriya na Santi Hanjilibasi Kadaidano Haina Prime Minister Thamoy Soknangli India ki Prime Minister Narendra Modi da Mahak Amadi Mahak ki government state asid Santi Hanjile Haidibasi Kadaidano Haiba Wahang Hangaduna Santi Hanjile Haidiba Wapam Adubu nonsense Oiba Wangang ni Haina climate activist Licypriya Kangujam na Thamoy Sokna Spain da Fongtokri Wapam asi Licypriya na Mahak official Facebook account gi Prime Minister Narendra Modi da tag tawraga Tagalakhiba Atienba video reels amada Fongtokibani Malemda masa khangnaraba climate activist asina trong lawbi ki thaudok thoklaba matungda thagalakhiba ma ki video matik asi hauji social media platform sing the viral oibedana tana mahakna mamite ki mapi tana thamlakhiba wapam asi tuan ba national media ki official page amadi channel kya da phongtokli tha asiki tareki numidang na thagalakhiba video matik adugi khuthangna Licypriya na Prime Minister Namaste Modi ji aikhoi gi honorable Prime Minister of India Nak Manipur ngasi kari thui khanglabra nang na state asi santi laire peace laire haibadai thogliba thawdo asi karino kadai danu santi nang amadi nang government phongdukliba si karamba nonsense ki wangang ngasi di mama ama sukli ma ki masa ani ge mathwai mangli koki militian gi khutapik liba angang ani gi punsi pikhamnari ngasi dia dugumba amamba ama sanglaba amamba numidang pangkhak oiraba phibamda Manipur na laire nang na violence loire haibadai loiri basi kadaino aikoigi santi kadaino haujuk phawbu karige aikoigi miyamgi punsi mangli haujuk su karige angang singni issue sigi saithing nangli aikoi kari su lanjataba victim singni aikoigi miyamna nahak amadi nahaki government gi mayuk karigumba amata tawbu laiti karige damak aikoina saithing haujuk phawbu phangalibano karige damak makoina Manipur gi miyambu atamna halibano ngasi koki militant singna yumda rocket missile kapsulaga haliba anga anima mama gi matha da leijari bangakani masi nahak ta bangam libra rocket missile adusu Indian Army gi kem ka supna gi kilometer amarum tamak lap na ba maphandani lairiba Indian Army singadu kaidauraga lairibano makhoi tumlaga laibra masi gi rule sikarino rule na miyambu amadi laiba sig citizen khudimakpu ngaksen gadabani nangna aikhoibu India gi citizen ni India gi state amani khalabde aikoi gi protection kadaino nangna aikhoibu India gi sarup amani khandabra kari gi tamak nonsense bullshit ki wanga nganglibano haina pen abu wapam kaya si climate activist asina Prime Minister Narendra Modi gi maphamda phongdokhibani panmaya abadi tha sigi haukiba section taret ki nongai matung pung ama khre helakpa koki khulai paibe singna tronglawbi awang lekai disa tharakiba bom gi attack ta pikliba angang ani sibadana tana
ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯐꯤꯕꯝ ꯂꯨꯅ ꯁꯣꯛꯄꯗꯒꯤ ꯍꯧꯖꯤꯛ ꯂꯩꯈꯠꯅꯔꯤꯕꯅꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯌꯨꯝ ꯃꯅꯨꯡꯗ ꯃꯃꯥꯒꯤ ꯃꯊꯥꯗ ꯂꯩꯖꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤꯕꯨ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯄꯦꯟꯅꯗꯕꯅ ꯄꯥꯟꯗꯣꯝ ꯂꯣꯝꯂꯕ ꯃꯤꯌꯥꯝꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯃꯔꯥꯜ ꯂꯩꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯍꯟꯗꯨꯅ ꯃꯤꯌꯥꯝꯗ ꯖꯁꯇꯤꯁ ꯄꯤꯅꯕ ꯈꯣꯡꯖꯪ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯔꯤ State Force attack Tourakhre, State Police, Manipur Rifles amasung IRB gi apunba team leiriba ngarang numidang Kangla Tongbi Hindi High School Santipur da leiba post ta kuki lalhobusing nomai kapsin dun attack Tourakhre hari press da pawo paw gi matung ine ding ngarang numidang pung 13 makhairom tabada kuki lalhobusing sa tharakhi attack aduda State Force ki makai digi su hallaga kaphi hari nakal ani gi marakta ahing nongai matung phaw khuthonaki adumapu hausiki oi State Force ki makai da asu apan ni yauki de hari panmayai Kangla Tongbi Santipur da nahan numidang numai kapigi thaudo amada kuki nupa ama sokiba leirabani thaudo adugi mayokta kotu na NS2 da ngarang ahing nongyai digi laukhthokiba pungkun ga marigi total shutdown adugi mangoinana kuki lalaubusin State Force ki matakti ete adu satharakhibani rolling gi MLA sing masin fajan punsinduna laibiranu athopam Birendra Sin Koki narco terrorist na trong lawi da bomb kap sinduna tumduna leizari ba pikli ba angang ani hat khiba madi mama ba sokon khibagi thaudo asi khwai digi tamthi ba pang da bigi landa mani landa asi thokla ba phaw rolling da yauri ba lamdam sigi MLA sing karigi damak masin phajin pusinduna leiriba no haina Social Workers Congress Khongman gi president athopam Birendra na pen da phongdokre wafam asi ngarang club asi na sinduna club asi gi Community Hall pangthokiba Tronglaubi ki thaudopu yaning daba phongdoktuna wakat mifam gi saruga moina phongdokibani magna pamising da makata na phongdokibada mara leibasing lenga na khutakta faduna serak pigadabani koki kulai pai tawning ba tawribasing mathakta military crackdown sa tagadabani drug lalonba popi thariba sin koki narco terrorist maru phongna muthanaba thabak paikhatgadabani mara laijadaba misam sing lenga na ngak singadabani mathau taba thabak kudimak pangthokpiyu free moment lehanana lenga na honagadabani haidi isuga selga onabadi pamde numit mangani gi manungda asumba wel fanganbiyu Hauzik lengakna isu wani laikidabada ex gracia pigani haina lakthokiba du pamdi isu wani ga selga kakona yaroi tamthiba thaudo asi thogaliba mihat pasing adu numit mangani gi manung phaduna putholaga asumba asingbu wel pibiyu haina tronglawbi gi thaudokta laikhidraba angang anigi mabok hizam ningol oinam ongbi loidangna mathamoi sukna tingtharakli ngarang not AOC da leiba ras midesti da leibak tiba thaudok sigi victim family gi miyoi singa paumi singa unabada loidang na makhata na hai issue wani da thokliba tamthiraba thaudo asi matung kanada stoktana ba lal asi atuba matamna lengana lusinana ba honabiyu numit mangani gi manungda issue oni hatpada senariba mi hatpasing puthokuna issue singi asum well putokpiyu issue oni edugi maral asi karino taibang pan karino khangjadriba angang singa du aduki tamthina hatlibu karigino lengana state asida tangdu leitaba madi ingta pahanjilakle hairaga karigi pikliba issue ani edu hatok pihan kribano lal asi matau kramna loiri haribano issue ani asigi matungda kanada amuk thon khigadawri bagi haibo hangkya hangduna laikidraba angang ani sigi mabo loidang na mathomoi suna kapla ka phongdoraki